अस्सलाम वालेकुम वरहमतुल्लाहि वबरकातुहू अखोई मियोइबना मतम असिदा नोमगी मनुंगदा अखोइना ngangi sakliबसिंग असि कयाम यामना चुमना नमथाक अमसुंग मिनंबदगी हिंगा लैबगे ngangbगे मसी मतंगदा अखोइना वखन थामखिबरा इशाना इसागी हिसाब हाइबदी अचुमरानगी बिचार कयाम तौजखिबगे अमसुंग तौरिबगे तसेंग हायरबदा कुरान की सूरा नंबर 10 आयत नंबर 8 अल्लाह ताला ना मिनंबा चिंथीबा लौनम तौबसिंग मथक्ता श्राफ हाइबदी बदवा तौबिरी अतुगा अमुक्सु तिरमिज़ शरीफ तगिनी यूसुफ इब्न अब्दुल्लाह ना अल्लाह की नबीदा हंगजकी ओ अल्लाह की नबी सल्लल्लाहु अलैहि वसल्लम अइंगोंदा ख्वाइदगी खुदोंग थीबगी हौरकफम असि करिनो ताकपियु मतमसदा अल्लाह की नबी सल्लल्लाहु अलैहि वसल्लम ना महाकी मरई तो ना दो फारदोन हायरमी मसिनी मसिगी सारा करिनो अखोई मियोइ बना ngangliba wahaising asida namthak haibati saitaniyat amadi baimanigi oiba pot kayamuk yauri taseng namak masina akhoi pokning da busung thamoi da lotron leirabadi madu mangkhina bagi matam sulak bi ai tagum sung hairiba pokning amsung thamoi da leiriba namthak sing asigi phongdok pham amasung masina thabuk oina utkadori basi akhoi gi leiton asini asina lagi nabina leiton asi khwaidagi hena kodong thibagi haurak phamni haina panbirami tukamokso Razabi ipane hakim na paudam bidi Allah ki nabi sallallahu alaihi wasallam na habirami atopabu harau tayam hanna bagi tamakta minam bangang liba mi ado mang tak labani mang tak pa mahakini masyo tenmi si sarip tagini akhoi mi bana atopabu ngaktang harau hanna bagi tamakta phagi gi wakhandagi natragana masagi maiki digi semlin sajalaga oidaba kaya mang ngangdi parmalamada kanagumba natraga kanagumbi amabu mahaki maru mapang natraga magi chanabi semlab kinamagta mangda yu utana nahako mangda urui natraga mangda sumna hairami asina singba minamba wasu ngangnabi yauri madutta natana tariba mi atu harauna bagi tamakta achumba di nattaba aranba kaya ngangwa su yauri puno magase mang taklabani haibati mang takpa mahaki ni haina lagi nabina akan mana haibirami Asik mana na Quran ki surah number ani haibir surah Bakra ki ayat number 10 da haibiram ba do sa na thamjari makoi ki thamoi nung da laina amal lai amasung mapuna ana ba do hengkat halli yamna awaba poloi ohelli makoi na chinthi ba ki maram na aikoi ki thamoi de lai ri ba atukum ba anaba se masigi anaba si Allah taala hengkat halli amasung masig awapot umase puali maramdi madu mahak na minambagi maramnani munafiki kudam se ahumne lagi nabi namok sai birami munafiki kudam se ahumni mahak na ngangbada aran ngangi amasung mahak na wasak wada tawbada madu ngakte thugai amasung mahak na thaza hallaga thaza ba manghalli namthak tawi sai al bukhari book number 73 hadith number chamaga taraga taret asumna sahi muslim da somok sahibiri allah gi nabina kanagumana namthak tawraba minam laba mahak aikhoi gi irakta gi natte aikhoi gi irakta gi natte habagi artadi mahak muslim natte habani atun minamba aikhoi gi chinlaina aranba amsung ngamkhai dagi hendokba wahising kaidamoi da su ngangloi tabani Allah ki nabina mahi marong ki kaithel amada samduna chapirami mahi marong mapai gi manung de ibona khut thingjallaga manung gi saruk ado puthok to ne yanglammi adu haiki o sinjaki mapu masi karino adu sinjaki bapu habde dukandar natraka po yoli banu pa adu khumlai masi nong na manghan khibani o Allah ki nabi matam asida Allah ki nabina foran habati mayok na hektama khumlami madudi nong na mahan khibasing adu mathakta thamdriba karigino mi singna madu uraga uba phangna ba kanaguma na namthak tawrabadi mahak aikhoi gi iraktagi natte chai muslim masla sahibiri kanaguma na namthak tawrabadi khudam oina aikhoi gi kaithen singda aikhoina uba ngami
हिंजांग नापी ओइरो अफबदुन मथक थम्मी खुदमैना ngari to yon boy rabasu apak ngari edo maduna akuppa ngari sing to ki mathak thammi wahi to rabasu afaba wahi sing aduna phattaba wahi sing to ki mathak thammi punamak ase phattaba du wahandana ba chang hanthaba apik pa natraga akuppa natraga phattaba du wahandana ba gi aran ba pampai singni masini allah gi nabi na pamam driba yabiram dribasi tasengna mak awoi ba aseng ba dumak thambiyu maduda pamaga Lajakisanu pamdraga toksasanu amadi madugi matik chaba maman hunnaba amasing lawba ngamhanusanu madu dinataduna afavana mangda thamlaga mataga thamlaga fatavana manunga thamba haibase taseng namak madu haibati lagina bi ki wahida hairaga kanagumana nam thak tawrabati mahak aikhoi gi iraktagi natte haibirami haibati madu nam thak ni haibirami Laiba yon bata fataba po na manung da loto na thamlaga afaba na kupsili ba mido sumat na ba habide mi bo sumat na ba hot na bagi thaudang di aikhoi gi lamdam sida ngasi su yamna sadharan oina chatnadi kaithen punamakta kaithen amate hekta sanghi ba matam da hari ba se khudam pa na mai khona o fangani mase achoba minam bani ha ba Allah gi nabi hadis mubarak singa sina saki oiri mahang na pot ki matung ina lofam thokpa mamal loba pamde nam thak tawraga afabana utlaga fatabana manungda thamlaga thoidokna he na maman loba pami muslim haibasidi topam thokpa otpom thokpa adudagi ngangphei lan thoktaba hisabta hakta chapsana achumbada chatpa makhoi gi mingni asina allah gi nabi sallallahu alaihi wasallam nam thak tawba natraga minam sori tawasing aikhoi iraktagi natte hayrambi rami haibati muslim natte haibirami Aikoi Muslim moin bagi tamakta amasung maming tagi Muslim natraga nam thak tawba Muslim munafik ki marakta chan khidana ba aikoi khonasi